Akashvani Imphal Wahengbam Rajesh na pau pajari ahanbada maruiba pau Pahalgam gi terrorist attack ta chenaba amadi lautunabada yauri basingi matakta Bharat na chapchaba pakum pigani haina Pradhan Mantri Narendra Modi na phongtokre National People's Party Manipur Unity President Yumnam Joy Kumar na hairi Manipur si lamdam masida khunda minariba yelongmi kanglo puruk khudingmakkini Sangbidhan kansi haiba pandamda Raija thaki khongchat amang asi Manipur Pradesh Congress Committee na sinduna pangthokre Indian Meteorological Center Imphal na hari lagliba numit mangani rom asida Manipur gi mafam kya da akanba nungsik ka loinana akhak araw yauna nong chugani amasung kendra gi haksel mantri JP Nadda na hari Bharat ta cancer na narba miyoi gi sada marfudra hek khanglapa numit kunthani gi manungda layeng ba haure Pahalgam ki terrorist attack chenaba amadi lautunabada yauribasingi matakta Bharat na chapchaba pakum pigani haina Pradhan Mantri Narendra Modi na phongtokre Akashvani gi thongda ngasi santokkiba mahaki man ki baat pungingi wa thoramda Pahalgam ki terror attack aduda asawba phongtoklodana Sri Modi na hai thawong aduna terrorism bu sogatpa kangbu singi ningba kaiba amadi pangdabagi thawong adu uthokle Manghai terrorism gi mayokta chathaba lanpham asida laibak asigi miyoi koti chamani pugi apunbana achoba shakti ama oiri Bharat amasung Jammu Kashmir da santi hanjilakpa lamdam aduda ganatantra gi mapangal hena kangkhalakpa ga loinana lam koiba lakpa singi masing hengalakpa aduda Bharat amasung Kashmir gi yeknaba singna ningan narakpa gi dagini Manghai terrorist amasung masigi mastermind singna Kashmir bu thukaina bagidamak lalong asi satharakibani Pradhan Mantri na hai thogdok adugi matangda malemgi mafam kayadagi haujik phawba nungaitaba phongdorpigi pau lakli Mahak nai malemgi lusingba mahakpu phone torpa natraga chithi iduna terrorist ki thong adubu ninda tawbaga loinana haksina lawi hairakli leibak asigi miyoi koti samani phuna terrorism gi mayokta changsiliba asida malem pumbana Bharat ki damak lepli मुझे एहसास है हर भारतीय का खून आतंकी हमले की तस्वीरों को देखकर खौल रहा है इस जघन्य तरीके से किए गए आतंकी हमले की सबने कठोर निंदा की है उन्होंने मृतकों के परिवारजनों के प्रति संवेदनाएं प्रकट की है पूरा विश्व आतंकवाद के खिलाफ हमारी लड़ाई में 140 करोड़ भारतीयों के साथ खड़ा है मैं पीड़ित परिवारों को फिर भरोसा देता हूं उन्हें न्याय मिलेगा न्याय मिलकर रहेगा Leibak asigi anoba national education policy sembada chawna thodang lokhiba Dr. K. Kasturi Rangabu singtharaduna Sri Modi na sangnaraba baigyanik asina matam chupada innovation da chawna puning thogolami haiki Mahoksagi oiba kudong thiba sing yauna malemgi lebak kyana awaba tarba matamda Bharat na tengbang pibagi thabak kayasu Pradhan Mantri na panki Manghai Myanmar mamang thada yuar habadagi awaba taraba singda Bharat na Operation Brahma gi kutangda mi kanba amasung tengbang bagi thabak sing chathaki Bharat na mafam aduda hospital ama semduna amasung engineer sing gi kangbu amana maru oiba building sing mang ta ankhiba sing yengchinaba honabada chawraba thogdang lokki एक पेड़ माँ के नाम खोंजंगी मतंग पलदना श्री मोदी हाई हौखिबा सही अमरोम असिदा खोंजंग असिगी मखादा उ चारा कोटी चामनि पुहेना थाक्रे मियामदा खोंजंग असिदा सरुक यानबसु महांगना अपील तौरी मे तरादा अहानबा निंगतम इहोगी कुमोन थोरम पांगथोकनी हारदुना श्री मोदी हाई लेबाक असिगी निंगतम लानमी सिंगना हौरगलिबा मिरोलगी पुंगनिंग थगनबगिदमक मसक ओइरगनी अमरोमदा पहलगाम टेरर अटैक की मतंगदा नेशनल इन्वेस्टिगेशन एजेंसी NIA ना थिजनबा हौक्रे NIA gi akanaba team amana Pahalgam da thongkhibaga loinana thijinbagi thabak chathaba haure National People's Party NPP na Manipur unit ki president Yumnam Joy Kumar hairi Manipur asi lamdam masida khunda minariba yelomi kanglu phuruk khudimakini raija sida hojik tholiba irang asi mapungoina sagaliba asi mapan leibak tegi naron da sanglakpa mirebak masa khulai paiba sing amasung rajniti gi khudong chaba lognaba pusilakiba mitop singna thoanbani Wafamasi Northeast India Habitat People's Front Imphal gi Nitepa chutekta leiba DIPR gi auditorium da pangthokpa sana sahi ahum hairaga khangnaba Rajkumar Narendra ji ki sahi chani taruk subak mapok kumon tharumda phongtokkibani Hiri Joy Kumar hai mapandagi changlapa mitop sing asina Manipur yauna Manipur gi yellow phurup sing nungsidanaba tongan ba pamdaba thogdok sing tholi hiram asida Bharat Sarkar na ningthina miyeng thamba tangai fade Sana sayu mong ko bise adu gi marum gi kongwani haina haiki adu
मागिसु इसम चम्बनते मणिपुर की दमकता कथोबा सेकोई म्यूटिनी की मतंगदा यामना चावो रोल अमा लौगिबा मिसक अमनी मैतै खुदिमकना माना लेरंबा तौरंबा मोंगदो मदुदि इंस्पिरेशन अदुम फंगगा खोगी हौजिक मणिपुर की लेरिबा फिबम से मसेदा अमुक इंग तपना नॉर्मलसी हंजल हकनबा अदुगा मयाबसे पुन्ना लेमिननबा अखोइना खंगदबो हाइबबु मणिपुर से अखोइ मैतै गाखै सुनते कुकी गाखै सुनते CPI Thobal District Council की तरा मरी सुबह मिफम ngasi Thobal Wang Mataba Sorok Makhada Leiba Sophia English School da Pangtokre Kaksing Jila da Leiriba Local Council Mari amasung Thobal Jila da Leiriba Local Council Taruki Mioisingna Mifam Madura Saruk Yaki Thauramadu Wangang Bada National Control Commissioner CPI ki member amasung Hanagi Mantri Dr. M Naranhai Hauji Aikogi Raija amasung Leibak Asikak Natana Malem gi oina honglak liba socio economic political phibam asida dol asigi lusing basingna kupna khantaba amadi khanabagi matam oire paugi maraktana break ama 자콩이 뽀 로이 방이 자콤데 나한테 이몽다 짱마 뽀 쿠딩마 스마트폰 주 방이 मजो हप्ता कैसामपट सेगा रोड कोंजेंग हजारी लेकाय मती थौबाल अचौबा ऑपोजिट डिस्ट्रिक्ट ट्रांसपोर्ट ऑफिस tabiriba pawasi Akashbani Imphal degini Sangbidhan Kansi haiba pandamda Raja Thaki Khongchat ama ngasi Manipur Pradesh Congress Committee MPCC na sinduna pangtokre Imphal gi BT Road laiba Congress Bhavan da pangtokpa thoram aduda wangang bada AICC gi Manipur in charge oriba Christopher Tilak na hai Bharat asi tongan ba lol ngangba phurup chahum hena khundari ba laibak amani Bharat Sangbidhana phurup mayam asi nungsi chanana amadi amatu obagi lipun makhada hingba ngamhalibani Phajaraba Bharat ki Sangbidhan asi haujikti kudong thiningai oiba phibam da laire hana mahangna makhata ki Thauramadu Wangang the Congress Legislative Party ki lusingba Okram Ibobi Singh hai Malingi atay Leibak Singhi Sangbidhan di lamai khara kakta pali adumainamag Bharat ki Sangbidhan asdi Malingi khwaidigi chawba oiri Siri Ibobin hai Sangbidhan siang ki balusingba singna Leibak asida khundariba tongan ba kanglup phurup singhi Lining Lai School amasung lol gi khenaba singhi yenglaga tungkoina nungsichanan laiminarba yanabagi dambag Sangbidhan asi semlam bani भारत निखा तंबा पुरप कांग्रेस की लीडर नाकना इव संविधान ने अखोई मयाम जी सिनना चाना सिनना लाइदि वांगांग मकुनिंग हंजन हंजन हायना हाय गिद्रान केम कान चै फाव यावेबा सिदैदा इस्लाम धर्म चटपै सिनाव सिंसु संविधान जे कुरान शरीफ ने ना लवा अद हिंदू धर्म चटपा अखोई जो अखोई गीता ने ना लवा क्रिश्चियन धर्म चटपा सिन जो संविधान अखोई बाइबल ने ना कोई लौरबा मतम ददला भारत से कायरोई दोरिबनी मणिपुर से कायरोई दोरिबनी मसिग मरी लेना मसिगी कॉन्टेक्स्ट मणिपुर दा लेबा सिनाव अमातना मणिपुर काय लेबा डिमांडी तौबिरकनु Nasa Mukta Bharat Abhiyan gi manung chana Jiribam District Administration amasung District Social Welfare Office Jiribam anina punna sinduna Run Towards an Drug-Free Future haiba hiramda half marathon amangasi Jiribam da pangtokre half marathon adu jila asigi Deputy Commissioner Krishna Kumarna Babupara da laiba Irabot Square dagi lamthaki ngasigi thoramadu da wangang bada Sri Krishna Kumar hai pangthokliba marathon asigi maroiba pandamdi haurokliba kanglup kudingi naha singda mayai kaban nisa sinabagi mangjaba sing khanganaba amasung Jila asibu nisa season adaba mafam ama ohenaba honabada mateng pangnabani District Administration Kaksingna District Social Welfare Office Kaksinga punna sinduna District Nasa Mukta Bharat Abhiyan Action Plan gi makada DC Office Complex da drug lana sinabigi matangda Anganwadi workers sing yoba training ama pangthokre thauramasi maroiba pandamdi nisa sinabana kaya yamna manghan bagi haibadu naha sing nupi sing amasung angang singda khanganabani Coordinating Committee on Manipur Integrity Kokomina Sinduna Mafam Kyada Miyangi Mifam Leptana Pangtokli Ngasisu Loop Asigi Lamjing Makada Imphal West Dilagi Wahengbam Lekai Yumjaw Lairambi Wangoi Sangangai Haikru Makong Langjing Achoba Lampak Iroi Semba Yauna Tongan Mafam Singda Miyangi Mifam Pangtoktuna Raija Sigi Hojik Oriba Pibangi Matangda Khanaki Mifam Maduda Akhangai Kyana Wangangke Kaksing Ningthau Laikai da leba Sri Sri Radha Krishna Mandira ngasi nongmagi ba lemna laing bagi kem ama pangthokre medicine gynae ENT amadi dental ga mari lainaba anaba singi damak mioi chanirom laingki kem aduda blood sugar test tawagi kudong chapasu piki hari Relief Committee Manipurna Moirang Mukta High School da laiba IDP singda Raja Sarkar amadi Kendra Sarkar na piriba Social Benefits Scheme gi matangda khanane na ba mifam ama pangthokre
Jaliarong Baptist Church Tamenglong singduna mifam amang asi pangthokre Jaliarong Baptist Church da pangthokiba seminar aduda akanghai singna wa ngangki Sahitya Thopang Lupna Sahi Kudingi Malemgi Press Numika Marilena Paumi Sing the Piba Tiam Prem Kumar Mana Kumsi Sahigi Oina Iboyama like Tangbam da Piragani Manasi Matangtagi Ahumda Manipur Press Cup the Pang Tokodraba Malemgi Press Numita Kusin Nagani Indian Meteorological Center Imphal Nahari Lakadaban Numit Mangani Rom Asida Raijasigi Mapam Ayambada Pungda Kilometer Kuntradagi Nipu Pawayana Sitpa Nungsika Lonina Akak Arau Yauna Nong Chugani Amaromda Indian Med Bibaki Pau Matungina Manipur, Assam, Meghalaya, Sikkim, Arunachal Pradesh, Nagaland, Sub-Himalayan West Bengal, East Rajasthan, Madhya Pradesh, Vidarbha, Chhattisgarh amasung Karnataki Kha Thangba Manung Hunjinma Maphamsingda Akhak Arau Yauna Nungsika Loinana Akanban Nong Chugani Hari. Bibhag asin hai lagliba numit humni asida Delhi, Haryana, Punjab, Rajasthan, Uttar Pradesh amasung Madhya Pradesh ki mafam kyada sabagi chang hengakani. Gujarat, Andhra Pradesh amasung Tamil Nadu amadi Puducherry gi mafam kyada nungsita ising yawbagi chang hengat pagalona sabagi changju hengakani hari. Akasbani Imphal digi pau tabiri. Kendra gi Haksel Mantri JP Nadan Hairi, Cancer Laina gi Matang da Barana Mapam Kya the Paktanana Lying from Hangdokpa Amasung, Nganna diagnosis to Hogduna, Layong Asi Kangobana, Cancer Lying gi Matang da Kongkap Ama Tangzille. Medical Journal di latest ki report ama palladuna Mantri Hai, Sarkar gi Honajaman Asina, Bharata Lairiba, Cancer Narba Mui Singi Chada Marpudradi, Layong Asi Lady Haiba Hek Kangba Numit Kuntrani gi Manunda, Lying Bagi Tabak Chatabahore, Masi Malem Gioina record ama Oiri. Maharashtra gi Chhatrapati Sambhaji Nagarda Government Cancer Hospital ama hangdoloduna Mantri Hai Pradhan Mantri Jan Arogya Yojana gi Makada Lupa Lakh Manga Phawbagi Ana Layangi Senpam Sarkarna Puthokli Mang Hai Leibak asida Medical College Satret Marphu Mathau Ningthijan Tauri amasung Medical Education amasung Healthcare Services ki matangda Senthang Watanaba Sarkarna Leppa Laitana Honari Hauzik Sanabagi Pau Kshetrimayum Birosh tegi Lining Sanamahi Kang Association Sinduna Chathariba Ahanba Lining Tau Sanamahi Players Memorial Kendra Wise League Cum Knockout Open Kang Tournament Lisingani Kunmangagi Kasi Sanakiba Match the Kaishamtung Kendrana Oinam Kendra Team Buibu Panjiltara Mangatara the Toykre Imphal gi Kumanlapak Main Stadium the Chathariba Anishuba Premier League Football gi Match Amada Ngasi Rao Larigan Mumlekaina Amufam Wairangbu Panjil Ani Amada Toykre Tentha Kongbal Welfare Association na Sinduna Tentha Multipurpose Ground sa Thariba Takwa Trophy Lisingani Kulumdoi gi ngasi sanakiba match amada PSWAS sanga yumpham amasung Point Rex Panjil amamam chanaduna draw chakre atopa match amada Kanglepak Parina MYDA Marian Kulbu Panjil ahum anida thoiki ahum suba Maipakpi Memorial Football Trophy ki ngasi Hairok Part 2 Litan Makhong da leiba City Club Playground hokre Ngasi sanakiba ahanba match ta John FC Achan Bigay amasung Lekai FC High School Panjil amata chanadana draw chatki Sri Lanka gi Colombo da chathariba Tri Nations Women's Cricket ki ahanba nongma masana gi match amada Bharat na Sri Lanka bu wicket mapal da thoikre Thawal District Table Tennis Association na sinba kunitho shuba District Interclub Table Tennis Championship ngasi loisan kre nupa amasung nupi gi singles ta Eagles ITT Club ki yaphaba amasung Seneritana champion oiki Mumbai ki Wankhede Stadium da Hojikchan Sanakiba IPL ki match amada Mumbai Indians na Lucknow Super Giants pu run yankai mari da thoikre Rajesh Thagachari Birosh Aroibada Maruba Pau Pahalgam ki terrorist attack ta senaba amadi lautunabada yauriba singi mathakta Bharat na chapchaba pakum pigani haina Pradhan Mantri Narendra Modi na phongdokre National People's Party Manipur Unity President Yumnam Joy Kumar na hairi Manipur asi lamdam masida kunda minariba yelomi kanglup purup kutimakini Sangbidan kansi haiba pandamda Raja Thaki Khongsat amangasi Manipur Pradesh Congress Committee na sinduna pangtokre Indian Meteorological Center Imphal na hairi lagliba numit mangani rom asida Manipur gi mafam kyada akanba nungsikka loinana akhak arau yauna nong chugani Amasung Kendra gi Haksel Mantri JP Nadan Hari Bharata Cancer na naraba miyoi gi chada marpudradi hek khanglapa numit kuntrani gi manungda layeng ba hore Paul loijare